नुमिदांग यौसिलꯛꯏ ꯊꯣꯏꯔꯦꯝꯕ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯀꯅꯥ ꯑꯣꯏꯔꯝꯅꯤ ꯈꯟꯕꯗ ꯆꯥꯛꯀꯗꯨ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯧꯒꯠꯂꯤ ꯃꯁꯥꯗꯨ ꯆꯔꯥꯡꯅꯩ ꯃꯔꯤꯗꯨ ꯄꯨꯂꯞ ꯐꯝꯃꯤ ꯚꯦꯂꯤꯛꯅ ꯀꯩꯁꯨ ꯈꯟꯒꯅꯨ ꯔꯤꯆꯥꯠꯅ ꯑꯝꯇ ꯅꯁꯥꯗꯣ ꯇꯞꯊꯈꯣꯁꯦ ꯊꯣꯏꯔꯦꯝꯕꯅ ꯑꯣꯏꯅ ꯈꯛ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯚꯦꯂꯤꯛꯅ ꯈꯤꯖꯕ ꯀꯥꯏꯅ ꯃꯌꯥꯝ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯇꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯒꯤ ꯀꯣꯜ ꯂꯥꯛꯏ ꯊꯣꯏꯔꯦꯝꯕ ꯄꯥꯈꯠꯅ ꯄꯥꯏꯈꯠꯂꯤ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯐꯣꯟꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯈꯪꯗꯦ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ ꯃꯈꯨꯠꯇꯨꯁꯨ ꯅꯤꯛꯂꯛꯏ ꯃꯌꯥꯝꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯊꯣꯏꯔꯦꯝꯕꯒꯤ ꯃꯤꯠꯇꯒꯤ ꯄꯤꯗꯨ ꯑꯔꯦꯞ ꯃꯈꯪ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏ ꯅꯨꯡꯁꯤꯅ ꯑꯁꯦꯡꯕꯅꯤ ꯃꯥꯅ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯊꯥꯖꯗꯕ ꯑꯉꯛꯄ ꯑꯅꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯤꯡꯊꯔꯛꯄ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯗꯥ ꯊꯣꯏꯔꯦꯝꯕꯒꯤ ꯃꯃꯤ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕꯅꯤ ꯀꯅꯥꯅꯁꯨ ꯃꯦꯟꯁꯤꯟꯕ ꯉꯝꯗ ꯊꯣꯏꯔꯦꯝꯕ ꯍꯔꯥꯎꯃꯟꯕꯒꯤ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯦ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯕ ꯍꯩꯇꯕꯅ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯀꯔꯦꯝꯅꯕ ꯋꯥꯍꯩ ꯀꯌꯥꯅ ꯊꯃꯣꯏꯗꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯟ ꯍꯦꯟꯗꯣꯛꯇꯨꯅ ꯆꯦꯜꯂꯕꯅꯤ ꯅꯨꯡꯁꯤ ꯏꯃꯥꯏ ꯄꯥꯊꯣꯛꯂꯕꯅꯤ ꯑꯍꯨꯝꯗꯨ ꯄꯥꯈꯠꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯗꯦ ꯑꯗꯨꯒ ꯚꯦꯂꯤꯛꯅ ꯐꯣꯟꯗ ꯃꯨꯟꯗꯨꯅ ꯂꯥꯎꯠ ꯊꯥꯗꯣꯛꯏ ꯅꯨꯡꯁꯤꯅ ꯐꯣꯟꯗ ꯍꯥꯏꯔꯤꯕꯗꯨ ꯃꯈꯣꯏ ꯃꯔꯤꯁꯨ ꯄꯨꯂꯞ ꯇꯥꯏ ꯅꯨꯡꯁꯤꯕꯗꯤ ꯃꯄꯥꯟ ꯂꯥꯏꯗ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅ ꯐꯣꯡꯕ ꯉꯝꯈꯤꯗꯕꯅꯤ ꯐꯣꯡꯂꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯅꯈꯣꯏꯒꯤ ꯐꯠꯇꯕ ꯃꯇꯧ ꯀꯌꯥ ꯎꯠꯈꯤꯕꯅꯤ ꯊꯣꯏꯔꯦꯝꯕ ꯇꯅꯤꯛꯇꯅꯤ ꯅꯨꯡꯁꯤ ꯑꯩ ꯊꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯀꯛꯏ ꯊꯣꯏꯔꯦꯝꯕ ꯀꯞꯄꯤ ꯉꯁꯤꯗꯤ ꯊꯃꯣꯏ ꯄꯦꯟꯅ ꯚꯦꯂꯤꯛꯅ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯅꯪꯅ ꯅꯨꯡꯁꯤꯖꯕꯤ ꯅꯪꯒꯤ ꯊꯋꯥꯏꯅꯤ ꯈꯜꯂꯤꯕꯤ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯂꯒ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯀꯞꯀꯅꯨ ꯄꯛꯆꯗꯦ ꯊꯣꯏꯔꯦꯝꯕ ꯋꯥ ꯉꯥꯡꯕ ꯄꯣꯛꯊꯣꯛꯇ ꯀꯞꯂꯤ ꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯀꯞꯄꯒꯤ ꯃꯇꯝ ꯆꯥꯔꯤꯕꯣ ꯅꯪꯅ ꯀꯞꯄꯤꯁꯤꯕꯣ ꯔꯤꯆꯥꯠꯅ ꯌꯥꯝꯅ ꯇꯞꯅ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯅꯪꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯇꯨꯅ ꯑꯇꯣꯞꯄ ꯅꯨꯡꯁꯤꯕ ꯂꯩꯔꯤꯕꯅꯤ ꯚꯦꯂꯤꯛꯅ ꯌꯥꯔꯁꯤ ꯀꯞꯂꯅꯨ ꯊꯣꯏꯔꯦꯝꯕꯅ ꯑꯩꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯄ ꯑꯩ ꯍꯩꯇꯦ ꯑꯩꯒꯤ ꯁꯥ ꯃꯥꯟꯕ ꯃꯑꯣꯡ ꯑꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯀꯤꯕꯅꯤ ꯁꯤꯗ ꯑꯩ ꯀꯔꯤ ꯇꯧꯅꯤ ꯀꯔꯝꯅ ꯃꯥꯅ ꯑꯩꯕꯨ ꯀꯤꯕꯁꯦ ꯐꯅꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯗꯤ ꯃꯥꯅ ꯑꯩꯕꯨ ꯀꯤꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯔꯤꯆꯥꯠꯅ ꯑꯗꯨꯒꯤꯗꯤ ꯑꯩ ꯂꯩꯁꯤꯗꯤ ꯑꯩꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯤꯟꯒꯅꯤ ꯇꯧꯕꯇꯕꯨ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯑꯩꯅ ꯇꯧ ꯍꯥꯏꯕꯗꯤ ꯅꯪ ꯇꯧꯕ ꯇꯥꯕ ꯑꯩ ꯇꯧꯒꯦ ꯑꯍꯥꯟꯕꯗ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯅ ꯍꯥꯏꯕ ꯇꯝꯁꯦ ꯃꯤ ꯈꯨꯗꯤꯡꯗ ꯑꯐꯕ ꯋꯥꯍꯩ ꯍꯥꯏꯕ ꯐꯖꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯁꯦ ꯊꯣꯏꯔꯦꯝꯕ ꯃꯀꯣꯛꯇꯨ ꯍꯨꯠꯇꯨꯅ ꯑꯁ ꯑꯗꯨꯅꯤ ꯃꯔꯨ ꯍꯩꯇ꯭ꯔꯤꯁꯦ ꯅꯪꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕ ꯑꯣꯏꯔꯕꯗꯤ ꯅꯪꯃꯗꯣ ꯍꯩꯐꯝ ꯊꯣꯛꯏ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯅꯨꯡꯁꯤꯕ ꯑꯃꯅ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯃꯥꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯉꯝꯕꯅꯤ ꯊꯥꯖ ꯊꯋꯥꯟ ꯃꯥꯕꯨꯁꯨ ꯃꯐꯝꯗ ꯁꯤꯟꯅꯕ ꯐꯥꯎ ꯉꯝꯒꯗꯕ ꯃꯥꯟꯕꯅꯤ ꯃꯥꯟꯗ꯭ꯔꯥ ꯚꯥꯏ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯐꯝꯗ ꯐꯣꯡꯅꯕ ꯍꯣꯠꯅꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯗꯨꯗ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤ ꯉꯥꯟꯕ ꯍꯟꯗꯛꯇꯤ ꯔꯤꯆꯥꯔꯠꯀꯤ ꯋꯥꯍꯩꯗꯨꯗ ꯊꯃꯣꯏꯗ ꯄꯥꯜꯂꯤ ꯃꯈꯨꯠꯅ ꯊꯃꯣꯏ ꯃꯄꯥꯗꯨꯗ ꯊꯝꯃꯤ ꯔꯤꯆꯥꯔꯠ ꯅꯤꯡꯉꯝꯗꯅ ꯃꯤꯅ ꯀꯥꯔꯟ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗꯤ ꯐꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯒꯤ ꯊꯃꯣꯏ ꯖꯣꯏ ꯇꯧꯈ꯭ꯔꯕꯗꯤ ꯊꯃꯣꯏ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯀꯥꯏꯒꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕꯗꯣ ꯃꯗꯨꯗꯤ ꯋꯥꯕ ꯀꯧꯕ ꯌꯥꯗꯦ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯈꯤꯅꯤ ꯃꯗꯨꯗꯨꯗ ꯈꯪꯒꯅꯤ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏ ꯅꯅꯥꯛꯇ ꯂꯩꯔꯤꯉꯩ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯈꯪꯈꯤꯔꯣꯏ ꯅꯅꯥꯛꯇ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯃꯌꯦꯛ ꯁꯦꯡꯂꯛꯀꯅꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯗꯨꯒꯤ ꯃꯒꯨꯟ ꯑꯗꯣ
ngan bathajadana wai hai chume yam chume mayam du mangon da loine nga richa ningamdan makhatar nungsi bai ba wai se wai uine tabada yam nungai adubu changsiluba matamda aduki matik wai tingkhamgi lambi orami makhadane chappa pamde nangidi kai wali nakhut ani suri bai pukningan da bayade ahile noige ahile ahile ngamliba makai migi nuksiba thumnan gadi haina 10 gi 12 gi exam loikre ayamba matamda ngan boide belik lei madi machimanau khre yambana mathakta meyamba maslei aduna man ayamba matamda ngan boide lei ngan ba exam lorabasu asangba matamda pabe aba laiksing adum yengsilli mapan thokte hek sangbaga magi study table mamangda phamkini phone su paidre opthami mata sengna amata pamdre pandam phangdre fawba sigumba sidagi lamna lege khankhre asomdana nupa machadu nomagi lamhenba sumhengalai machindu areba makai tumthoklaga isau macha amaga sutawri lamheno chalo haibane Daniel meya gatlaga lei chatte nungsina masi asi haiduna masamdu lamduna foi Daniel su makoktu nonthre aduna henna nungai gadaba mongda lepi chatlodi kok chatlodana Daniel aduga tade adum noktuna lei nang masam phoi bidu toklaga makut machaduna kinthili Daniel na phoi belabo nungsi machindu tum toklaga chatlo hairaga nanglam yam hele fu veladi ahemu phuge ko phuge haibaduda nungsi chenge tawi Daniel amakutu tapaiduna manakta chingsili aduga tapna konsili ahibu phubagi laman khumge nungsi ingangakna kai kapuno nungsi beine nungsi kupu tamo please chatlo haibani nanawla adi amuk laknarani chatkeba adu horen ikoida aige sangong khe thilagadaba aige kada ngamaroi mi ngasidi isele ngana chatoine iseng bathukne hara khyam ngana loisine ngani mi berona announcer oidine berona aidagi khyam hendana as khangdise thado mayam ki ko ngasidi ngasi ita thajadana ki hairpasida nungsi ingangakna aha Daniel su nokmi nungsigi mamai da paiduna ani sigi mamai macha se kiyo haiba kaigino horen beron ga photocopy ge kapoi kaige nang saudi na tro tatu yenglakliba min ani tuda yengduna Daniel na yam nungsina sorry ai sawi khalaga haibisunatana adursu aidi kapoi aini sauroi saudi aisidi aduginati aigi tamo machaga khapni Daniel nungsina koli badu hena chena koli khapni mayam khapni gasu nangsu kerga laukwa adudi aidi nangsena khidro keiba ahina keraga yam postana chatladi nupi kaisa loini hingani oisu nungai damnina hafet amu yengbini ada nangsena basangdo mandaba aho sena bigano ai kisu tawjaroi machi silengjaroi nangsu khralangjawo maramoi ai picture se ada katu karan tawdana yam khatpadi yaroi meyamna langnariba adumaina khradi langwa haibagi wani ngoksinaraba aidi kapni haisni ngoksinari aigi picture kappa yaba nate ado
ngasidi Chan su lakani hai laksino hoi adu nang si chatlo thal heba ai chatningde kesinano seba thado mihina dal haraga thanbe ade ai ke bhawar dabane asukna ngani hai dudi ka hena ngoli kainu side khangde Daniel tapna thado e nungsina nangsimda kai ke ning siluso kai yangai no domjagi mating khara da urisu pango oiba adu chak thong lu saro natraga chalo lu saro natraga na waisi lu saro nungsi khanglong nok le e nungsi na thawai ta na nok le badu Daniel thamoi pe ning jei nungsi di khang bangam draba male mabuk pai du na sitha sitha nok le yarse amu warni yam no kano nungsi aduga tada sitha sitha nok le Kino, mati pang haraga, why sipa, chak tong ba, ay kinum tori, ayuma. Nungsi yang wana khangli, Daniel tapna changduna nungsi gi nokli ba chimban du mensin ki, nungsi ingangak ning le e. Daniel nokfet, forba. Nungsi nokpaga soy mangki. Amu umdana lero ai so lage nang subajana lei ko oren ngana thorke asi haram laga sambandagi kandu na chakki nangsi makutna machindu takna paiduna lei angang lamen baisini Daniel sunok mi yumda changduna mana setkar da dress tu khanduna lei namidangi matamni mayamdu cha ising sanaraga isaying na bature e Daniel na haikibagi oramale chanmoy anidu yam ka hena keraga thola e nupi na bukerdi ingba changde haiduni nungsi amadi chan phuritu achon bigalite kudang kakpi amamam litlagala e thengjilakpa aduda ingthamdaga oibana injila e phi ama lauruge haiduna nupi anidu la e ngasa makai atopa lamdagi lakpa nupa khra moidi ingduna leibadu moina tholokpada ubade inara e nupa amana kaimingoge amana mu yelolipi nangna ise nungsi changi makutu kanna paisili aduga makhongdu launa thangduna chatli mehingamtadi haibiramu please nupa singdu thoini ngoksinabadi mande usittabagi mamisu tade aduga thoina sauningai maram sulaite nupida nupana laknaba haisidi taibangi lonchatni saupham thokte Daniel purple blaktuna ihamba nupi segini warubiroi nupa khaidu ningba kaina leptuna lehawi ahumdu lakminare Daniel waga ngangde nungsina kirup ingduna Daniel na kirubu tholino phi ingena tawani Daniel magi jacket to lokthokduna inbira e channa nokmi adubu aham aiba wahaidu anirat haiba nangde nakandagi phurit ama paisla e chan ikhang ne phating le e thorimba leptuna makutta leather jacket paiduna lerami chanda gupsila e Daniel su nokmi nungsigi makuttu paiduna chingduna satkhi chansu ingawngawna leptuna lei phana guire lambiduda leptuna leibadu thorimba takna changi makuttu paiduna marum amada pusili mihina urade khinagat ke harni chan gyan tar e phachat ki gitawi nangbu khambagi pangal de ngonda leite khambu sumde adubu thamoisnedi chitkhanu jan ai nangbu yam nungshi fuzaba ataba wai haiba hitabana oine na phomda nangna hina daba mata utkibani thamoisidadi imai pathokna nungshi
Chen makhongdu thangba ngamda ngihak amuk leptuna lei aduga tapna amu khong thangduna chatpa hauki Ningsing lakli hukraba matamdu aibu kayada ninjakiba Pilaktere adungai matamdu ainadi kayada linakiba halako amuktan iralse yajari halako amuktan iralse yajari Chen satpa ngamdre makhong makhut animak punduna thamkibaga chap manare Chen tapna leisilakduna thoirembagi thabakta kaplaga sui Nangna su yam phatrese kaigino ha Nangna su yam phatrese kaigino Aiba sum walise kaigino Aise napamna sum singsilise kaigino Thoiremba ningamdana kapliba magi chandengduna Aisu nangbu nuksikidaba manbro Chen thoirembagi mokhwangda konduna Mi patta mi utpa Thoirembasu tapna konchinbiduna Kaplidu faro aduga aikinum haige Chen tumina laikre hairo tarage haibagum Nangaise tasingna kibro akiba phawribro ahina kidorabadi nange kiba phagani ai kidauge ki yamki ai nangse yamki nangdi mi phunaba yam pami mi karimna tuna wahai bisu yam nai ai am sawninge ayo karidoradi nang saw phani hauji tikidre Somdana Kaino Thado Mi Chan Matamta Ngahawri Haibani Nungdang Sida Kaino Nangdo Isibo Daniel na Mi Mahiro Lakro Didi Kana Haiba Adudi Maga Khangna Sukhangna Dana Mi Yana Baina Dro Jaki Ka Ilaydo Ahina Nangdi Inbada Nangkim Haidi Ko Haidi Adumaina Mana Inbada Chana Game Haidi Do Nang Udro Asingbira Phagi gi type adidi yam phaina channe yam nuksijabani ngasai nupa mayam do kana kana no adabu aina khangbro phi gram lawni lawro nungsi phi ma lawraga tholai chan makuna mamai khumlaga kana jelai madu ubada ngakna chan kaidorge aduga khumde Chen adum paisinkri mataududa nungsi pakatna Chen kaidorge haibani nungsi su imungda changlai amala adi amaso adum matung inari haiduni Chen makhutna mamai khumduna sumlerami nungsi Daniel de ingduna aina haidrose nungdang sida matungda thado meba haujikta da Chen phaisu manungda changkri Daniel nungsi gi nako maya da changsinduna Maise, ai khangi nungsi tapna kaino oini ngasai nang nukpa phanbada nang mai khumdra adumaina mai suramni asingba as uramni soidana